अहानबदा मरोइबा पाउ फुरुप अनिगी मरक्ता यासन्नाद्रिबा मखै लेंगाक सेमबदा वागनि हाइना यूनियन होम मिनिस्टर अमित शाहना फोंदोक्रे NDA government की पॉलिसी सिंगबो यानिंगदबा फोंदोक्तुना ट्रेड यूनियन सिंगना जुलाई 8 दा नेशनल वाइड प्रोटेस्ट पांगथोकदौरी सुडेट साइड ऑर्डर गा लोइनना फार्मर सेफ्टी जोल लांथोकदबनि हाइना कोकोमिना फोंदोरकली प्लेन क्रास तलैखिदबा नंगानथोइगी हक्चांग मसक खंगले ngasi इम्फालदा पुरकलगनी अमदे इसिंग इसाउना सोखलबा वांखै केंद्रगे लंबिसिंग अथुबदा सेमलगनी हाइना MLA थांगजम अरुण कुमारना फोंदोरकली मम्मी टीवी ने संदोक्सबा मणिपुरी पाउ मिजेंग ताबिरिबा पुम्नमकपु सोफिया हिजमना खुरुमजरी पाउ संदोकना पिजरी मणिपुर दा हौकिबा कुमजा लिसिंग अनिगा कुलहमदोगे मेदगी हौरगा थोकिबा इरांग असिना स्टेट असिदा खक्ता नतना अवांग नोंपोक स्टेट पुम्बदा ngaksel चावना सोखले हाइना मिनिस्ट्री ऑफ होम अफेयर्स ना फोंदोक्रे अमरोंदा मणिपुर दा मैतै अमदे कुकी फुरुप अनिगी मरक्ता उंखतनादुना लैरिबा असि यानाबा पुरक्त्रिबा मखै पॉपुलर गवर्नमेंट सेंबा वागनि हाइना यूनियन होम मिनिस्टर अमित शाहना फोंदोक्रे टाइम्स ऑफ इंडिया ना लौबा अखन्नबा इंटरव्यू अमदा अमित शाहना मखाताना फोंदोखिबदा मणिपुर दा थोकलिबा कॉन्फ्लिक्ट असि टेररिज्म नत्रगा एंटी नेशनल गी इशू नते फुरुप मसेलगी मरक्ता थोकपा उंखतनाबनी अदुबु ngasi मक्ति स्टेट असिदा फुरुप मसेलगी मरक्ता खना चैनबा नत्रगना हाना सुनबगी थौदोक हौजिक स्टेट असिदा मखाताना थोपा लैट्री अदुमोइनमक फुरुप अनिगी मरक्ता लैनखिबा नुंगाइनदबा अदुदि ngasisu कोक्ट्री लमदम मसिदा शांति पुरक्नबगिदमक फुरुप अनिगी लुसिंगबा सिंग कौदुना वारी सानबगी थबक खना कन्ना चथरी हाइना महकना मखाताना फोंदोक्की लेबाक असिगी सिनमी सिंगे मायोक्ता लेबा NDA गवर्नमेंट के पॉलिसी प्रोग्राम सिंगबो यानिंगदबा फोंदोक्तुना ट्रेड यूनियन सिंगना जुलाई 8 दा नेशनल वाइड प्रोटेस्ट पांगथोकदौरी प्रोटेस्ट असि मणिपुर लेरिबा ट्रेड यूनियन ऑर्गेनाइजेशन सिंगना नोमगी सिंथा लेप्तुना मपुंग फाना सरुक यागनि हाइना CPI मणिपुर स्टेट काउंसिल गी लुचिंगबा L14 कुमारना फोंदोक्रे ngasi imphal gi BT road ta leiba irawat wawan da pangthokkiba paugi mifam amada L14 kumana haiki Center da paliba BJP na lusingba NDA government asina sinmi singbu namthanaba policy program kya lepal laitana pakhalakli government asina senjau paiba miyoi khuzok khara pelhandaba public sector kya privatize tawkhre masina leibak asigi sinmi kya nong nongmagi lairaba ohele aduga senjau paiba singna nong nongmagi ina khunba ohele NDA government na kumjali singaniga taramari dage sakti hek pairakpadagina public sector kaya yangna privatization tawkhre Lebak asigi bank sing, airport sing, amade atay maruoiba public sector kaya government asina private company sing da pitokre. Tawong asibu yaning da bapongdoktuna lebak asida layriba trade union body tara mathoina lakliba July 8 da national wide general strike asi kobani. General strike asi mapung phana pangthokna ba Manipur da layriba trade union sing na sem saba loire haina mahakna fudokki. Transport workers say we to kani. Aduga layriba Union Association of Federation Kuntraga Taruk se akoi thabak lepani haiduna masa masala hayengdagi masi lepnagi ba convention gi waya ki batungina matang loi lang thorani akoi sintha lepani akoi sani sai demand kana hona madu manungda yamna general level demand se thabak se tolo kusuman policy ku daru tha da placement wagera प्राइवेट स्कूल वगैरह अदुगने ट्रांसपोर्ट की थमक तोरिबा कर्मचारी ड्राइवर सिंह वगैरह
Asan dalawati middle wigera kuna magse thagi kusuma no policy kuntaro minimum adu rene huju ba ekoi sarkar sne toman ba ekoi gi labor gi board phamaka da koi se yauna ekoi gi toman ba ekoi category kunga marida policy taraga tare pira ba ga ekoi lobunga mi aduna kuntaro gi demand ko ba aduga numi chamin thabuk suba MD Nayagagi Kusuman ekoi rupa chatu rupa chamani pigadabani numi chamani chamani thok songadabani advance extend tabadabani sumaina tongan ba demand kariya kariya adu numit masing se MD Nayagagi numit Bisnupur district ke manung chana laiba phubala hai canon da lairiba SSB security line dage meter kuntra rom tamak lap na laiba jaga amada kuki militant singna ningthongzam billion kauba lomi amabu nongmaina kaptuna sohan khiwa thodok adubu kokomi ge maikai dagi akan ba moong da condemn torakle loinana kokomi ge maikai dagi local farmer group sing amasong victim family sing da solidarity uladuna tongan ba demand taruk thabak ta onthok naba Manipur shaka da takslakle Hariba demand sing adude maru oina sudet side order ga loyana farmer safety jol lapthokadabani civilian sing ngak senba ngamgadabani asoiba adu kanano haibadu laptop pa khudakta transparent investigation chathagadabani high canon jonda khusu khulai matik sana pariba permanent security infrastructure thamgadabani lomi sing akiba amata yaudana maitei lofom sing dagina traditional food boundary fawba low sing wa yahangadabani Security patrol kangkhat hangadabani medical amadi economic support paigadabani pigadabani haiba demand sing ko komina thadorakpa cherol asida yauri Laibak thiba thodokta Ahmedabad airport age take off hekto khibaga Air India ge plane Boeing 787 Dreamliner kaibada yautna laikhidraba Manipur age crew member Nganthoi Sharma Kongbailat Pamge haksang masak khangdokpa ngamdana lairakhiba adu ngarang nungtil khangba ngamkre Mahaki thawai yaudraba haksang adu ngasi Imphal International Airport ta puraklaba matungda mahaki pongnafam lamdam thawal awang lekaida mahaki aroiba matong mangam pangtoknaba sem saba loikre nganthoi gi thawai yaudraba haksang adu ngasi mahaki apokpa Kongrai Latpam Nades Kumar Sharma amasong mahaki mache Kongrai Latpam Gitarani Devi ani yauraga Manipurda puthoraklagani ngasi ayu anganba pung mangaga minute nimpu taba matamda Gujarat ki Ahmedabad ki Delhi tamna puraklaba matungda nungtil pung amaga minute kuntrada Delhi dagina Imphal airport tamna amuk purakani hairi News Icon Senior Citizen ke Community Hall ngasi MLA Thangjam Arun Kumar Singhana sangakhrei News Icon da leiba Senior Citizen ke Community Hall ase ngasi sangabagi thoram aduda athoiba mitunglen oina wangkhai SC ge MLA Thangjam Arun Kumar Singh Sili Longjam Nilamani Singh Siri Laurembam Binod Singh amasong Siri Thokjam Bermangon Singhana saruk yaduna pangthokke ngasi sangabagi thoram aduga mari leinana MLA Thangjam Arun Kumar na phongdokhibada Hauziki matam asida sumang thelong na singba sing asi laisilakta mana community hall asi maru oina miyam gi damakta semba chagat panei mahakna makhata na phongdokhibada popular government ama lakpa asi praja gi apamba asi miyam gi representative oiba sing gi su apambani adubu irang asi crucial oibana maram oiraga matam kitang kuina sangbani adubu central government na athuba matam da warisil ama puraktuna anoba lengak ama semnaba honari haina phungdokhibaga loinana ising isaw na sohallaba wangkhai kendra ge lambi sing athuba da semnagani haina phungdokhi Secondly, ma'am, Manipur yung Sudapati mo ay yung situation yung wanare popular government naman lakay yung Sudapati yung family way representative ng lehel ba ko ita family like crisis
खतन क्रुशियल होइबनिना मतम लोग वाली सेंट्रल गवर्नमेंट की अमागसु कमेंट दा मखा ता यू मधु अतुल मतमदा सोशल मधि पुरतनी हाइना वे कमेंट लावनी लास्ट इस अतुल मतमदा की सोशल पुरादा सरकार दे yang sing wong nek nek sila tiba tadi sing jauh ko padu wa ba ke to ya mun ko sing jauh ki mayo ni sing jauh de maro merka dalam ni ko ki mati so hai tap ni nuai ke na ye ki jam ke मतलब का accident na sing na yo ka mari se ko sagana mo to usi ko le plan ni wa de ya ma mamang ni le mo na ki so na ta sinar ka dalam ni sem ko ni ai ke ko na lambi yang ki ko usi Mami akan terus siapa hukum lain tahu sih. Siapa siapa hukum apa ni sama akan semua lembaga masa. State asidasu COVID-19 laichat asigi phibam lusilakpaga loinana ngarang fawbada nongna miyoi kuntra COVID positive oiduna apunba active case masing chamaga tarani thoi sukre ngarang COVID positive oikiba sing adudi Imphal East tagi manga Imphal West tagi kunmari amadi Thobal tagi ama punna miyoi kuntrani hauzik fawbagi oina State asida COVID active case chamaga tarani thoi yokre State asida laichat asina hek sandorakpadagina hauzik fawbada phibam Pagalaktuna miyoi nipan gi fibam pagalaktuna disaster kre adubu laichat asina miyoi amata sibadi leptre apun ba active case chamaga tarani thoi asigi manungda laichat asina naraba miyoi marfutara nipan home isolation da leiri loinana ngasi punna miyoi samaga tarani pan laichat asigi test tauki basing adude Bisnupur dagi tarok Imphal West dagi Humputara taruk Imphal East dagi kunmathoi Kangpokpi dagi ama Tengnopol dagi mari Thobal dagi taruk amasung Ukhul dagi amani Baisnap Churamani Rajasri Begasandra ge chahi Taniga Marfu Manga Suba Mapop Kumut Thoram Agartara Amasung Dharmanagarda Pangthokre Manipur gi Rajasri Begasandra Culture and Foundation at Tripura Gal Loop Karagi Mateng Lauraga Jun Kunmathoi Radhanagar ge Siri Radha Madhav Mandavta Thoram Masi Imphal West ge District Magistrate and Collector Dr. Bisan Kumar IAS na Mayatu Katana Hogdoke Pradhan Purohit as a visit Bhattacharjina, President Oiraga, Guest of Honor Oina, Rajasri Begasandra Culture Foundation, Manipur ge BP, Gurumayom Ranjit Sharma, Tripura ge Sangnairaba Dr. Ashok Sinha, MSPT ge President Albir Mangal, MLCF ge Secretary Khwaisna Mangal, Lamyan bagi Advisor W. Bir Mangal, Marup Pausi ge Editor R.K. Tarunjit Singh, RMYSC ge S. Suman Bhattacharji, Amasung AMC Ward Number 12 ke Councillor Santana Sahana Sarogya ke, Thoramasi Lamyan bagi Secretary, Katrimayo Madhavi Singhana, Poricharon Toke, Thoramasi Kamari Lenena, Symposium the Tripura ge W. Birmangan, Manipur ge Lamabam Gozendra, Kundong Bam Kumar Amasung Ti Irabwana, Tuan ba paper pathoke. Tripura ki Dharmanagar dasu Sangai Art Study Center na numit asi palantau ki hairi. Regional Center for Culture and Heritage RCC Hais Manipur na Govindo Mandi Kamalpur Amasung Pansasi Hari Mandir ga Khusamnaraga Sinduna Numit Humni Chumna Sathagadaba Maha Sankritana National Program Amangarang Tripura gi Dolai District ke Manung Chanalaiba Kamalpur gi Govindo Mandir da Hogdokre Maha Sankritana gi Thoram Hogdokpa aduda 42 Surma Assembly Constituency Tripura gi MLA Sopana Palna Tho Athoiba Mitong Regional Center for Culture and Heritage RCC Ais Manipur gi Secretary SS Kunjabihari Sarmana Thoram Mapu aduga Pansasi Gram Panchayat ki Pradhan Sipra Kumar Board President Binota Sinha amade Pansasi Gram Panchayat ke member Nana Tombi Sinha na akhanaba mitunglen sing oina sarugya ke Maha Sankritana gi Thoram adu pangthokpagi matangda RCC Ais Manipur ge Secretary SS Kunjabihari Sarmana Manipur ge Mapanda
Khundariba Tripura, Assam, Bangladesh, Nepal chingba mafam singda khundariba Maitai singi apunba manaba culture gi saktam ama sagatnaba honabada manaba culture gi lipun ama semnabani hairi Imphal West District ke manung chana laiba Larenjam Maijau Gram Panchayat ke Social Audit Gram Sabha amao Waxing Kulen Govindagaram da laiba Ibudau Puthiba Nong Saba Kulaima Panthoibi Laibung Gram Panchayat asina sinduna ngarang pangthokre Thauram da Irom Maijau dage Sograk Pampo Sana Thauram Mapu Govindagaram dage Tongbram Siam Observer oina sarogya ke Manipur Social Audit के Social Auditor योजना लामा Imphal West Wangoi CD Block के Junior BDO Sukham Surjit MZNREGS Imphal West के Ombudsman Yumnam Laxman Gram Panchayat asige Pradhan Tongbram Manglemba su thoramdu da sarugya ke Thauram ki saruk ama oina Gram Panchayat asida housing loan da yum sakiba sarakadaba MZNREGS के थबक सुरक्कदबा अमदे सुकिबा वाथौबा अमदे ग्राम पंचायत के मियामना पाखटपा पांबा थबक क्यागी मतंगदसु वाखनके योजना लमाना फोंदोखिबदा सोशल ऑडिट ग्राम सभा असना ग्राम पंचायत असिदा पाखलकलेबा थबक सिंह कया यामना माय पांगना पाखटपा ngamkhre लोइनना ngamhogdaba thabakna karino amade miyamgi apambana kari leidi khangnaba pandamda thoram ase pangtokpani hairi any paying the bar suggestion feedback aduga work demand any demand ogera aduloi akoina nasiki social audit gram sabada thamba yaiba aduga main akoigi si social audit akoigi handak akoina year se financial year 23-24 narega didi aduga yum saba gidi 21-22 ki akoina social audit tawra baniba aduga si tawra matamda akoina hana akoigi se apandam ki matungina every day apune lakho matamda narega di thabak sing se phajana tawdabra as per the guideline ki matungina aduga yum saba gini sing su as per moi ki guideline ki matungina yum saba lodra moi ki chechan phajana tawdabra aduga yam maru akoina sigi Larenjam Gram Panchayat ki job card holder sing se masa ki ward sabha gram sabha da saruk se yam yawdabra scheme ki matanda dhyan se labor le se le khungni naga se chahi khudin ki samaya se sabi gram sabha se lakcha bani aduda adum lakani aduga si lakha matamda akoigi Maroiba pau amuk hana pizari Puruk anigi marakta yasinadriba makai lengak sembada wagani haina Union Home Minister Amit Sahana phongdokre NDA government ke policy singbo yaningdaba phongdoktuna trade union singna July 8 da national wide protest pangtokadori Sud et side order galorina farmer safety jo laktokadabani haina kokomina phongdorakli Plan class the laikidaba nganthoigi haksang masak khanglei ngasi Imphal da puraklagani Amare Ising isang nasok halaba wangkai kendra gi lambi sing athubada semlagani haina MLA Thangjam Arun Kumar na phongdokre Hauzik ki oina Mami TV ni chandok saba Manipuri pau loisinjare makha taba pau gi dama mijeng ta duna laibiu